Why are you defending terrorists that deliberately beheaded children and abducted babies? Israel has the right to defend itself. Self-defense, as recognized by international law and the United Nations Charter, extends to all Palestinians. Video si hawdringayda wafam amakak phungdokchahawge madudi hawji songnariba lanfam asida isana shawgatchariba side aduna tawba khudimak loinamak chummi makhogi against the wanganglakpa matamda taba ngamloi haiba miusing oiba taragadi video si hawdringayda thokpikinaba ningsingzari hawji songnariba Israel amasung Hamas ki lanfam asibu ground da leiriba fibam adu atopa point of view amadaki yengminanaba honasi Yahananbada hawji songnariba lanfam asigi Maruoiba hawrokpham oidiba October 7 numit asida Hamas ki maikeidagi Israel ki southern thangba jagasing asida misal lising kaya ama kapsinba amasung Hamas fighters singna mafam aduda changsinduna miyoi kaya ama bu hatki thawdo aduda Israeli miyoi lising amaga chamni siki chani henba na Hamas ki maikeidagi faaduna makhogi hostage oina puduna chatkibani numit aduda Hamas ki maikeidagi Chathakriba attack amasung makoina hostage phaduna pubagi video footage amasung image sing adu community ki guideline gi matungina video asida fawba happa yadribani Hamas ki maikaidagi sathakhiba attack aduda misam kaya amasu siki international law amasung humanitarian ground dagi yengba taragadi misam laiba mafam singda rocket aduki matik yamna kapsinba amasung numit aduda chathakriba thawong sing adu condemnable oiba thawong amakhakni Nakal amaromda Israelgi maikaidagi Gaza hairiba piklava sahar asi sahi kayadagi open prison ama oina thamlaklibani Israelgi maikaidagi blockade makhal kaya ama thamjinduna pikraba Gaza sahar asida leiriba Palestinian miyoi lakh kaya romgi nongmagi punsida changliba darkar oiba polamsing adu fawba matik sana fanghandana aduki matik waba punsi mahing amada hinganduna laklibani Mafam asida leiriba Palestinian miyoi amana Malemgi atopa mafam amada chakki haiba matamda Israelgi ayaba lawhanduna awaba ama piribani Israelgi maikaidagi hawzik asi 1948 ta Israel form tawba matamda United Nation gi maikaidagi pikiba lamsing adudagi henjinduna Palestinian miyosingi oiba lam kaya ama khopsinduna hawzik lawsinduna leiribani Israeli forcing gi maikaidagi West Bank da leiriba Palestinian miyoisingna lai khuramba matamda athingba piba amasung ngahak leitana raid chathaduna awa ana kaya amasu piribani Israelgi masigumlaba matong taba thawngsing asisu international law amasung humanitarian gi ground gi yengba taragadi masisu yadaba thabak amakhakni October 7 gi attack adugi pakhum oina hauji Israelgi maikaidagi Gaza ki mafam kaya amada lepa leitana airstrike chathaba amasung lanmising thajinduna mafam aduda attack chathabada lan haibasi karino fawba khangjatriba pikliba angang lising ahum rom siriba asi kanagumba miyoi amatana chummi hairoi misam kaya amabu hatpa mayum thadok tuna chathanba amasung thugaibiba asi matau karamna chumgadoribano nakal amaromda Hamas ki maikaidagisu karisu khangjadraba lanmisu nataba misam amabu faaduna hostage oina thamlaba matungda negotiate tawgani haina khalliba adusu angakpa wakalni Makoina fariba sing adugi manungda Israeli masa khakta natana atopa country singi citizens su yauribani International law gi matung inna malemgi mafam ama hektada country amaga lan thorakpa matamda Misam praja singdi yariba makai sokhandaba amasung makhogi leiriba lanmising aduna mamang thaduna lan thengnagadabani adubu Hamas ki maikaidagi leiriba misam civilian sing asina silloina sizinabagi maung ama tawriba asisu angakpani mathangda ngasi aikoina uriba lanfam asigi maru oiba hawrakfam oiriba maram two state theory Ottoman Empire bu British na maithiba piduna chahi kaya ama palamlaba matungda anisuba lanjau loiraba matung 1948 ta Israel form tawduna two-state theory lakhi masigi matung inna ngasi aikoina uriba Israel amasung Palestine gi leiriba apunba jaga asida Palestinian miyosingi su makogi oiba maning tamba Palestine hairiba country asi leijagadabani aduga Jewish people singi oina su maning tamba country Israel haibasi leigadabani Two-state theory asi laktuna Israel form tawraba matungda leiriba Arab countries sing aduna Israel asibu recognize tawdana two-state theory asi accept tawdana lakhibani
Israel hairiba country asi mafam aduda laiba yaroi malemgi laimai asidagi muthatkadabani haibagi wakalon aduda Arab country kaya singa Israel ga lanfam kaya ama hanjin thengnakre adubu ngasi fawbagi oinadi mai pakpa ngamdana hauji Israel adumak leiri masigi fibam asimaktadani haujiksu soknariba lanfam asi Palestinian sing amasung Hamas ki maikaidagi ngasisu Israel hairiba country asi recognize tawdri mafam asida Israel asi laiba yaroi haiduna lan chatharibani matang asidani Israel gi maikaidagi United Nations dasu fongdokraba right for the own protection of Israel haina thamliba asi Israel gi oinadi makoigi lairiba country asibu kanagumba group amana muthatkani haiduna lepalaitan attack chathaduna laiba taragadi hairiba threatsing adubu neutralize tawduna masagi country adu kanjaba asi masana tabani ngasi chathariba lanfam asi malem asigi lairiba institutions sing amasung atopa country singna khut thinjinduna ceasefire gi stage ta lahalle haina laurasi adubu Hamas hairiba group asigi matung inadi Israel asi recognize tawdri masi country ama oina mafam aduda laiba yaroi haiduna lairibani maram aduna lakadawriba matam asida Hamas ki maikaidagi Israel da amuka hana attack chatharakloi haibagi guarantee adu leite nakal amaromda Palestine hairiba country asiki right for the protection of their country di 1948 ta Israel form tawduna two-state theory lakiba matam aduda United Nation na pikiba lamgi jagasing adudagi hauji Israel gi maikaidagi Palestinian gi oiba saruk kaya ama makoina lawsinduna lairabani ground yengba taragadi hauji asi Palestine gi mafam ayambadi hauji Israel na lawsinduna makoina occupy tawduna lairibani 1948 ta UN pikiba map adudagi henjillaktuna Palestinian miyoi kaya amana makoina leijagadaba masagi maram aduda Israel gi maikaidagi sangsinduna occupy tawshillakba amasung Palestinian miyoi singi matakta ngahak leitana rape chathaduna attack chathaba asi Palestinian miyoi singi oinasu masagi maram masagi mayum adu kannabagi damakta lanthengnafam thokpani masagi country adugi lambu kanjanabagi damakta lanthengnariba Palestinian sing adusu makoigi Palestinian hairiba country asigi ngakthokchanabagi damakta right adubuni hairiba sing asi hojik soknariba Israel amasung Palestine gi lanfam asigi maruiba maramni masini international relation amasung geopolitics lairiba country sing asina magi national interest ki matung ina thabak tawba aduga micham praja sing na waba ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯃꯁꯤ ꯔꯤꯌꯦꯂꯤꯇꯤꯅꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯛꯁꯇ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯊꯋꯥꯏꯒꯤ ꯚꯦꯂꯨ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯀꯅꯥꯅ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯅ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯃꯣꯠꯅꯤ ꯏꯁꯥ ꯏꯁꯥꯅ ꯑꯗꯨꯃꯛ ꯈꯟꯕꯤꯔꯣ ꯃꯁꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯅꯤ